Ikai Kundajariba, Chief Guest, Amadi President of Hamlanda, Lingsin. Athoy Bilingbirapa, Chief Guest, President na Nasigi, Paurum Hogopagi, Mayra Sukat Pinava, Sinjalang Jaribagi Maikategi, Lorudani Singjari. Nasi, Mayai Paraba Poromo, Saborsi Numi, Ming Cecet, Taragani Toy, Chana Lukhoi Art Center, Chana Mayai Leikai Amasu, Patriotic Writers Forum, Manipur Anina, Kusandaraga, Panthok Riba, 3 days Manipuri Cultural Festival 2022. Nasi ini jenba ini asigi, orang asibu, ia tak kaya na, kapung thana amadi, mai pana pantok bana bandi wuhai bana, lamdam sibu poliba, lain thau dari ini, bu, aha nama tada, orang pulunje, matang da, nasi ki orang asigi da mata, hajar bada, ishagi cilaba, hogai kaya bu, tu ineram ni harga. और मसीही का मतलब फलों ने भी लगी बा मसीही अथोई का मिथुन कोई ने दिक्सिन बिरी बा इकाई घूमने जरी बा निंग वही ना हंगे चर बजा वजा माइबम धने भी चना लुखोई आर्ट सेंटर मसीही सीधा पूरे लग कोई ने सु बिरी बा वजा वहाँ लमकते दा ताराम उसे Matanda Masigi Ninichan Baniki Horomapu Yaikun Boina, Dingsin Diriba, Mingoina Hakacherbada, Halimo, Ketri Mayum, Kumapu, President, Village Development Committee, Chana, Ikai Kumacha Bagaloyana, Taram, Oxeni. Loyana Masigi. Sapnai dapat Leikai dapat ahlimu oyam meningsing orang asli dari birak liba ina pun si liba ina pun jokat pining ba lamdam sigi apoi bada amasun ai koi na kok cacan goma tamda orang sigi dapat matwai happy boy na ling birak liba Ahan sing, Naharu sing, Aduga, Ima sing, Ichal sing, Purnamapu, Ikai Puna, Uche Bagalina, Taram Oxen. Loina Vinena, Nasigi, sound, Amazon camera, photographer, Loina, news section, press and the media, Loina, Formasibu, my partner Pantuna Honavada. Simbi lagi ba, volunteer sibusu, taram na, okseni. Subtil laga, athapana, lengi lagi ba, umna mampu. Thoram masih apun thana, logi ba phawadan san, yabi u hai lagi, hai jaga, si makat thamja bagal loina na, ikai kumna ba, cek bagal loina na, umna mampu, taram na, okseni. Batanda Layoi Kraba Mitei Sakpa
oinam mani ipai bungo sige mitam na laikat pinanaba sinjalang sa libugi may kitagi lolong na nagsinjali ikay kunajali ba President amadi Chief Guest na laikat pa kaubigan ni Nasige ninisan bagi thorong masida saruk yabi riba thorong masige lagi moy riba ikai kumaja bado matik sara ba ahal laman sing loina na ima sing idol sing baru bapang sing isi sel sing nasige lai kat pa sida saruk yabi na ba sinjalang jari bagi mai kai lagi nolok na ning sing jari nung singi pibang phat banina khwai na legbere ni khwai na lai kat ingi gi manung sida ngasi gi dinisan bagi horam oina mani ning sing thorong hari ba horam masige keynote address pibina na bagi namakta bingoy na panjarabada khwai na Chana le behind na khangna jariba Chana Lukhoi Art Center gi secretary one thau pugiliba ima sina nasige thau masige keynote address pibina na ba sinjalang jari bugi mai ke gi doluk na nek singjari Narawasi Medita Tara Kaling Tara ni Panday yung sa kaysa numitagi kaugaga Nasiya sila Meditang Tara Gamathoy yung sabol sa numit asida Mayai di pampangdaling sindiyo haidana Chana Lukhoi Art Center amadi Patriotic Writer Forum na hajar matamda isya sinba kaya kahit piraga President member waina thogay kubiriba hanggang CB Development Committee President waina thogay supuriba ay gibong detrimentong papubo lep sa iba mapangsidagi sa Lukhoi Art Center din ay dagi tara mga oksari loina na asikum laba hauram masida si des waina thaubugi na bagi damakta ajer wa matamda ay gi inaw pa hapra katsi kungam dagi sa Lukhoi Art Center gi mahiroi simusu ngahaktam saruk yakan dana performance pi handa bagi damakta mali masama na ikudu na lapagaloy na si BSP papamlangda lengsin diri ba inaw pa handa busu kok nonjari loy na lamdam sida telaw amadi sana ay si miyoy bana telaw chana hita hay
Telo sina kunjau le jau ba mo wei benina dari gumba thauram thaugai ama he pangthor pa matamda telo gi pai pal sing chi thabaya de ko hai gi wakalon sida pangje drabi khoina sinjaba thauram thaugai kaya da telo gi pai ahal singbu bhakti taujaraga kunem jaraga hai jabadagi nong singgi phibam hatta basi phawada yaudaba yade haidana lengwi rakliba sanagi ahalaman sing aruga ngasi sei sapigadaba isa sing loinana ngasi lai hidraba lai wai khraba ngaki mangda lai kattana pangthok sariba koloi minglel wainam mani haina mingauba maitei sei sakwa se asigi kudung inna Saisak asimak sakna bagi damakta nakoi thaugan phangadabani hairubada harau na yabirakiba ai isa mahesor nanauba amadi kheti mayungi ningthem nakoi punamakusu sana nakoi center gi maitei dagi amadi Patriotic writer forum gi maitei dagi nakoi sutaram na okseri kari damakta sana Lukhoi center amadi Patriotic writer forum na kari damak Manipur da culture festival se pangthokli bana kal hada se thauna luje culture festival hada se tari pangtho ibana hai gadi hau khiba miron kayana thambira meba adugum laba phajak na isana bi thogalon bebar jadalon chan saisak saide adugum laba saidak saida singado mang khigadore ngasi di matam ni saina isai di tanthada hairo jagoi makta sarasu mama ngai dedi phajana isai du saeraga hairang hoinida sana ba hinida haida se phajana ba isai di sanja da sabiram adumraba sanja sing ado maitei di adumraba isai bukattana sabiram liba ahan sing ngarang si pena phamsak hai pena phamsak se karam haina sakkono pena phamsak na kamdawi kari pocham kolam kaya changi pena phamsak tawba matamda khudai sen kauksen karai da thamgani pana khudapna kadom da thamgani adugumba mayam ama se madu uhongna bagi damakta ngarang se hukuk jabada lailoi khraba ai bu pokoi pa khaidem ni mai woina ai koina lai kasaba nasadi lamyam ba ama woina pena phamsak da maitei sai sakpada lamyan ba amu woina makhoina miyam gi damakta tawrambado ngasi gi miro na khangaroi ko kanana hana hongdo mi kari gi damakta maitei se hongdo mi bano kari gi damakta pena sak hongdo mi bano habise khungna bagi damakta Chana Lukhoi center amadi Patriotic writer forum anina kusum nare hanaga sigumba art festival ase kumit kunigi pangthok sabani hayeng sima maitei puyagi warida maitei ina kukanna bokona rambada lamyan ba mo oikhiba layoi khraba ibdau wainam sangai gi adugumlaba ningsing numit ado hayeng humi suba numi sidaida hawai mi kon khagolaga loisan jagani asumaina pangthok seribase tungi mirona kari gi damakta lamdam sidaida maitei gi lamyan ba amoy na poklamba wainam sangai kanano who is sangai kanano who is mani kanano who is nimai kanano habise ningsing dragadi thauram pangthok dragadi thaugai tawdragadi masi punamak loi mangki gani haibagi wakhalon sidaida isai sakwa amagi thauram tawba matamda isai sakwa la agai sei sahalibani isai sakwi la agai sei sahalibani pena sakwa amagi thauram da pena sakwa kaururaga kakching thino amonda thongra mondum dagi ngarang pena saibado sinam asawaina pena sakwa adumbani ngasi na koi mahi sorgo na sakadori bani hayeng na namai tumbana wani ligadori bani yam nungai bagi nati Wajana may tumbukan na liga dori basisu
ahel lamagi thorong pangthora ko matamda ahel lamana miyang di mangda thoga ahel layo kharba du kai kumna bo ulla kan du deida thorong thogai do pangthoga pang chinjari ba ai phoi da su tungda la iba miron da su thogalon be bhar na lamchat adugum baba culture do art ka loina na puthorpa art acting harsine art ka loina puthorpa adugum baba thogai do madumiyam da pau pina bagi damakta ba ngasi ai koina sinjari basi pilamati electronic media singa lakpo ngamdaba kasing kuya da laiba amadi athak pada laiba mapanda soyai na natakraba ipasa isininaw sing Bangladesh da laiba Myanmar da laiba Tumu da laiba Mandalay da laiba Jiri da laiba una maksing sina pau chegi matungina Manipur haiba kunggang tugi pikraba sana haiba asigumba ko kunggang Chana Lukhoi Art Center di head office wali ba kunggang sidaida sigumba art ko mari art di ba numit humni di supa paurama se pangpo kare haiba se media di kungdagi kambigadori bani maram to na ngasi lembi le iba fight nama ngasi se ngarang de ngasi ba pangpo re ba se ai pupo ni haidana Chana Lukhoi pupo ni haidana Now bakala buko ni haidana isen ti buko ni haidana waina manigi hauram tau jabana sadi laiba ki sei saba ama layo su layo khraba masa su ka thok na sei no mai sakraba matam tu dei dei sei saubada siki ama phangko matam da yam harau kiba pena sauba matam da ma khai matau pada yam harau kiba adugum laba mioi singa se masina kathuk saramba dedicate tawamba adugum laba maidai gi damakta nat gi damakta culture gi damakta kathuk amba puna makse ngasi di miron da mamita hi kuna bagi damakta sinjalang jabani ai koina ai gi halo khando thabo aga laipak kunai gi kang laipak sigi miyam puna makna khangna na bagi damakta ai koina ngasi thogai thawra masi panthok jari bani Lengbi bi konjen sina taba ma pagda lebih pai puna makna pangthok seri ba se tunggi miron gi damak tani hayin phawada di ekta kaida na hayin thorong thogai phawada asin ba kaya kai thok piraga Chana Lukhoi Art Center Patriotic Writer Forum anina siliba thogai sibu sar ya biu hai ba wafam jet phamjaraga miyam lai kai le athang mijari tensin jai Secretary ko na tong puli be imalin dina ino address bibi krabagi tumda Taurum makha sathajar koina kunumi sai sabina na bagdaba Chana Lukhoi Art Center kasi kulgi Tola mina Chana Lukhoi ng pai manungga Chana thabo na jeri loina na ngasi tinbili ba ipai pal palem patho marumapang khai tarabushu ikok no na khurun jeri ipai bushi thajaba isei mate khara khadam ni thajabi isei asi koi birakpa Aikoi ikai kunazariba oza Chana Lukhoi ni ibibani soiki balanki wa kaya yawarbasu tinbili ba pundamagna ngapigani ipa khongwe
ꯏꯄꯥꯒꯤ ꯁꯤꯡꯗ ꯆꯦꯟꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯄꯨꯌꯥ ꯃꯌꯥꯝ ꯑꯃ ꯀꯪꯂꯥ ꯎꯇ꯭ꯔꯥꯃꯥꯡꯗ ꯃꯩ ꯊꯥꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯈꯜ ꯃꯊꯦꯜ ꯀꯌꯥꯒꯤ ꯄꯨꯌꯥꯁꯤꯡꯕꯨ ꯊꯃꯣꯏꯅꯨꯡꯗ ꯆꯦꯠꯅ ꯊꯥꯒꯣꯟꯗꯨꯅ ꯊꯝꯈꯤ ꯄꯨꯌꯥ ꯄꯥꯏꯈꯤꯕ ꯅꯠꯇꯦ ꯄꯨꯌꯥꯁꯤꯡꯗꯨ ꯃꯥꯡꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯄꯣꯏꯔꯩꯇꯥ ꯐꯥꯊꯤꯕꯁꯤꯡꯅ ꯇꯨꯡꯒꯤ ꯆꯥꯔꯣꯜ ꯁꯨꯔꯣꯜ ꯁꯨꯊꯥꯡꯁꯤꯡꯒꯤꯗꯃꯛꯇ ꯆꯦꯛꯁꯤꯟꯅ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯕꯅꯤ ꯃꯗꯨꯃꯛꯅ ꯉꯁꯤ ꯄꯤꯛꯂꯕ ꯐꯨꯔꯨꯞ ꯑꯁꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯁꯛ ꯇꯥꯛꯄ ꯉꯝꯖꯔꯤꯕꯅꯤꯗꯣ ꯂꯣꯏꯕꯤ ꯆꯤꯡꯁꯤꯒꯤ ꯇꯥꯕꯨꯅꯨꯡꯗ ꯄꯣꯏꯔꯩꯇꯪꯒꯤ ꯂꯨꯃꯥꯛꯅꯨꯡꯗ ꯀꯪꯂꯩꯒꯤ ꯏꯄꯥ 이쁘시냐 담비람이 땀파야이 로이비 징기 따보는데 로이비 징기나 따보는데 보이레 땅기나 루방는데 보이레 땅기나 루방는데 강레이 빠 이쁘시냐 강레이 빠 이쁘시네 담비령이 땅파야 호땅파야 강례시 마님들이서 우레시 로이비 징기 따보는데 보이령이 로망데 로이비 징기 따보는데 Leang mului măgdă
I don't
Bahasa Jerman ya. Buatan bro. Này kiểu yan.
Hãy subscribe cho kênh Ghiền Mì Gõ để không bỏ lỡ
아니 수력보다 따라
ꯆꯠꯊꯒꯗꯕ ꯑꯩꯈꯣꯏꯒꯤ ꯆꯅꯥ ꯂꯨꯈꯣꯏ ꯑꯥꯔꯠ ꯁꯦꯟꯇꯔꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯉꯁꯤ ꯑꯁꯤ ꯑꯩ ꯏꯁꯥꯕꯨ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝ ꯃꯔꯛꯁꯤ ꯇꯤꯟꯕꯁꯤꯗ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅ ꯑꯩ ꯈꯟꯕꯤꯕꯗꯁꯨ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯅ